Mara laitaba misam taruk tamthina hatlaga ngakpiyo hairakpa yaroi athuba matamda cherak pigadabani haina Joint Tribe Council Manipur na phongdorakre. Mara laijadaba naga misam tarukpu phajilaba matungda sadong phauba masak khangdaba makhai tamthina hatoklaga Kukijo Council KJC na ngakpiyo hairaklibasi yaba ngamloi hairaduna athuba matamda thaudo asida senaba mara laibasing phaduna cherak pigadabani haina Joint Tribe Council Manipur JTCM की co-convener KC Sevio no promising the fondo kray. Garang tilpung ahulom tarak pada press club da pangthok pa pau gi mifam da mahana wapam si phongdok laduna makhata na hait nagami sam taruk putam thina hat pagi mathakda makhoi gi sadong sing adubo emung manung gi mioi sing da mamit mamai khumjil laga chinjak oina pijakhibani haina su phongdok laduna thong asema khwaidagi tamthiba amasung malem da chanadaba thodok ne haike. Thaudosta senaba miyosing international law ke matungna justice phangadabani agami sam taruk halaba matungda Kukijo Council na ngakpi na phongdorakhiba wafam yaba ngamloi amasung council asina misam taruk hatpada senaba kuki militant sing athuba matamda phadra puthokadabani haike. Council asigi chairman Helian Thanglet na numit kharanagi mamangda pangthokhiba pau ki mifam amada kachanaga haiba wahai sijinabata natana nagami sam taruk kuki miyamna emotion dagi hatkibani haina phongdokhiba adubu athuba matamda miyam khangna sengdorakadabani haike. Nagami sam taruk phara matungda matum kaktuna hatokhibata senaba sing athuba matamda lagakna phabiyu ngasi phawbada senaba amata state amadi central force na phagat pangamdriba peligino hangladuna thawong asi labak thibani aikoi separate administration pamba kangbu nate hairaduna aikodi justice pamba kangbu ne haike. Ngasi phawbada mihat pasing phaganaba thabak paikhatbagi mami amata su tadra hairaduna phibam asida asumak thamlabadi hena chawwa irang kya lakani miyamna tumina lei haiduna yengduna leithokpigano athu matamda senabasing phagatpiyo miyamna khangba ngambagi pankhai lan khrabade hena kanba irang lakani haina su pawmisingda phongdokhe. Deputy CM Nemcha kipgen laokhre amasung su abrogate tawgadabani haiduna UNC na nagalup aniga punna modi da wakatkre haide. Manipur da hojik oiriba law and order ki phibam asi mahausa ki phibam ama oina lawba yaroi hairaduna union langa na political amasung constitution na piba awaba singi matungina warosin porakpaga loina na Manipur gi naga area singda mayok narakliba khudong chadaba sing ko hannaba miyeng sangadabani haina United Naga Council UNC na Delhi da pangthokpa pau gi mifam amada Prime Minister Narendra Modi amasung mahaki lenga ki pungning sinkre. Garang New Delhi ki Press Club of India da pangthokpa pau gi mifam da wafam asi UNC gi senior leaders na phongdokhibane pau gi mifam asi NG Lorho Bharayo Satsang Samsan Remai AC Thocho KS Polio amasung L Adanina lusingke. Prime Minister da UNC na Naga Women's Union amasung All Naga Students Association Manipur ansang gi maiketagi apunba memorandum ama pisin ki haina so national media gi promising da phongdokhe. UNC gi mihutsing na Delhi da political leaders sing CSO lusingba sing amasung women group sing yauna peace activists sing unare hairaduna Manipur da hojik thokliba wathok sing asigi matangda naga miyam gi phibam sandokna takhe. Manipur gi irang asna naga area sing sohalakudagi ahanbo oina leba asigi konungda Manipur dagi naga lusingba singna national gi thakta pangthokpa ahanba pau gi mifamni hairaduna numit kharanagi mamangda Manipur da oirakliba phibam asi hakthengna naga misam amasung Manipur gi ngaukhai da singnaba thawong singne masina miyamna state amasung union lenga ku thaja handrai thadok search lusingba hum hat kiba thodok ki matungda UNC na naga misam kullom phajin kibagi thodok thokibadusu yengsillo re hairaduna mamang thagi taramanga da misam taramari thadokre adubu lemhoriba misam tarukti hanjan tekta kaidana thadok piraknaba apel tawbaga loinana Manipur lenga ta su pangba yaba mateng pangkhe loinana thasagi mapan da UNC gi hona jamandagi naga village guard singna phajenduna thamlakpa kuki taramari miyobagi minuksi yengduna thadokrabasu thangnaba numit thasagi tarada naga misam tarukki mihathina hatlamba haksang sing phangki haina phongdokhe. Thaudosin naga miyam da khoirang khoi saunaba pohale maramasina UNC na maningtamna court na monitor tauba investigation ama akangnaba matamgi manungda chathaduna justice phangadabani haike. Prime Minister da pisan kiba memorandum da mamang thagi tarit ke ayuk tangam khoi lansilakpa drone amasung rocket launcher paiba khulai paiba singna ukhrul amasung kamjong district ki naga khul singda attack satharamke.
ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 355ꯅ ꯄꯤꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯑꯥꯒꯁꯠ 3, 2015ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯏꯟꯗꯣ-ꯅꯥꯒꯥ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅꯆꯤꯡꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ KNFPꯕꯨ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯕꯣꯔꯒꯦꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯛꯏ꯫ ZUF ꯖꯦꯟꯁꯨꯏ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯛꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯖꯦꯂꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUFꯀꯤ ꯖꯦꯟꯁꯨꯏ ꯐꯦꯛꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯛꯁꯤꯅꯤ ꯍꯥꯏꯅ ꯃꯔꯥ ꯁꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯃꯨꯚꯃꯦꯟꯠꯕꯨ ꯁꯣꯟꯊꯍꯟꯕꯅꯤ ꯍꯥꯏꯅ NSNIMꯒꯤ ꯖꯦꯂꯥꯔꯣꯡ ꯔꯤꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯅ ZUF-Jꯒꯤ ꯀꯥꯗꯔꯁꯤꯡꯕꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ NSNIMꯗ ꯑꯦꯇꯦꯛ ꯆꯠꯊꯍꯟꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯤꯡꯊꯤꯅ ꯂꯩ꯫ ꯋꯥꯐꯝ ꯑꯁꯤ ZUF-Jꯒꯤ ꯀꯥꯗꯔꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯖꯦꯂꯥꯔꯣꯡ ꯍꯣꯝꯂꯦꯟꯗꯒꯤ ꯇꯤꯝꯗ ZUF-Jꯅ ꯖꯦꯂꯥꯔꯣꯡ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ꯫ ZUF-J ꯑꯁꯤ ꯅꯥꯒꯥ ꯃꯨꯚꯃꯦꯟꯠꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯀ ꯆꯠꯃꯤꯟꯅꯕ ꯁꯦꯜꯐ-ꯁ꯭ꯇꯥꯏꯜ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅꯁꯨ NSNIMꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ NSNIMꯒꯤ ꯖꯦꯂꯥꯔꯣꯡ ꯔꯤꯖꯟꯒꯤ ꯖꯩꯂꯗꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯖꯩꯂꯗ ꯑꯃꯁꯨꯡ ꯖꯦꯂꯥꯔꯣꯡ ꯔꯤꯖꯟꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯅꯥꯒꯥ ꯐꯦꯛꯁꯟꯁꯤꯡꯅ 2015ꯒꯤ ꯑꯥꯒꯁꯠ 3ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NSN ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯌꯥꯒꯗꯕꯅꯤ꯫ ꯅꯥꯒꯥ ꯐꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯅꯥꯒꯥꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯋꯥꯟ ꯇꯣꯛ ꯋꯥꯟ ꯑꯦꯒ꯭ꯔꯤꯃꯦꯟꯠꯅꯤ ꯍꯥꯏꯔꯤ꯫ NSNIMꯒꯤ ꯖꯦꯂꯥꯔꯣꯡ ꯔꯤꯖꯟꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 10ꯗ ꯈꯧꯄꯨꯝꯗꯒꯤ ZUF-Jꯒꯤ ꯀꯥꯗꯔꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯨꯔꯛꯂꯒ ꯑꯣꯜ ꯑꯦꯒ꯭ꯔꯣ ꯃꯥꯏꯜ ꯀꯥꯏꯐꯨꯟꯗꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯊꯥꯗꯔꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ZUF-Jꯒꯤ ꯀꯥꯗꯔꯁꯤꯡꯅ NSNIMꯒꯤ ꯀꯥꯏꯐꯨꯟꯗꯥꯏ ꯑꯥꯎꯠꯄꯣꯁꯠꯇ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡ ZUF-Jꯒꯤ ꯀꯥꯗꯔꯁꯤꯡ ꯃꯈꯣꯏꯒꯤ ꯕꯦꯖ ꯀꯦꯝꯞꯇ ꯍꯟꯗꯅ NSNꯒꯤ ꯃꯤꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯇꯦꯛꯁ ꯈꯣꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯇꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ZUF-J ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ COO ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯈꯥꯗ ZUF-Jꯒꯤ ꯀꯥꯗꯔꯁꯤꯡ ꯃꯈꯣꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯃꯥꯎꯟꯠ ꯑꯔꯥꯔꯠꯇ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯇꯦꯛꯁ ꯈꯣꯝꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ NSNIMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅꯕ ZUF-Jꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯥꯄꯤꯜ ꯇꯧꯕ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯐꯪꯗ꯭ꯔꯤ꯫ ꯃꯇꯝ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯏ-ꯅꯥꯏ ꯇꯥꯟꯅꯗꯅꯕ ꯊꯥ ꯑꯁꯤꯒꯤ 23ꯇ NSNꯅ ꯀꯥꯏꯐꯨꯟꯗꯥꯏꯗ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯒꯤ MLAꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯥꯖꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ MLAꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯐ꯭ꯌꯨ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯥꯖꯕ ꯂꯩꯇꯕꯒꯤꯔ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯪꯂꯤ꯫ ꯃꯦꯘꯆꯟꯗ꯭ꯔꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯔꯦꯁꯤꯗꯦꯟꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 25ꯗ ꯗꯤꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ ꯑꯃꯁꯨꯡ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯋꯥꯡꯕꯣ ꯅꯤꯎꯃꯥꯏꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯐ꯭ꯌꯨ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯈꯤꯕꯗꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯅ ꯂꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯄꯨꯜꯂꯒ ꯎꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯗꯕ ꯌꯥꯗꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯌꯥꯕ ꯄꯤꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯥꯒꯥ MLAꯁꯤꯡ ꯑꯗꯨꯅ ꯇꯧꯕꯒꯨꯝꯅ ꯑꯇꯩ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ MLAꯁꯤꯡꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯅ ꯂꯧꯖꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯍꯧꯅꯔꯒ ꯎꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅꯁꯨ CLPꯒꯤ ꯂꯤꯗꯔ ꯑꯁꯤꯅ ꯍꯥꯏꯈꯤ꯫ ꯆꯍꯤ 3 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯑꯃꯗꯤ MLAꯁꯤꯡꯁꯨ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯔꯒ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯔꯒ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛ ꯇꯧꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯗꯤꯜꯂꯤꯗ ꯀꯧꯔꯒ ꯐꯥꯏꯜ ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗꯤ ꯀꯦꯕꯤꯅꯦꯠ ꯐꯥꯎꯕ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯕ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯑꯍꯣꯡꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤ꯫ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ RDNPRꯒꯤ ꯋꯥꯔꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯡꯄꯣꯛꯄꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩ꯫
ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯂꯛꯂꯒꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯧꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤ ꯊꯥ 5 ꯐꯥꯔꯕꯅꯤ ꯊꯥ 5 ꯍꯥꯏꯕꯁꯤ ꯑꯇꯦꯟꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯚꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅ ꯊꯣꯛꯄ ꯎꯗ꯭ꯔꯤ ꯚꯥꯏꯑꯣꯂꯦꯟꯁ ꯂꯩ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯒꯕꯔꯟꯃꯦꯟꯠꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯕ꯭ꯔꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯅꯧꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗ꯭ꯔꯤ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕꯒꯤ ꯆꯞ ꯆꯥꯕ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯁꯨ ꯂꯩꯇ꯭ꯔꯤ IDPꯁꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯩꯇ꯭ꯔꯤ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯅꯧꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅꯁꯨ ꯇꯧꯔꯒ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯥꯁꯥ ꯑꯃꯠꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝ ꯅꯧꯅ ꯁꯦꯝꯕꯗ N ꯕꯤꯔꯦꯟꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤ ꯍꯥꯏꯔꯛꯏ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯃꯁꯨꯡ 2029ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯇꯤꯝ ꯁꯦꯝꯕꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤ ꯐꯥꯔꯁꯠ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯣꯟꯂꯥꯏꯟ ꯅ꯭ꯌꯨꯁ ꯑꯥꯎꯠꯂꯦꯠꯅ ꯐꯪꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯁꯤ ꯆꯨꯝꯅꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯕꯗ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯠꯅꯕꯒꯤ ꯊꯕꯛꯁꯨ ꯂꯧꯈꯠꯍꯟꯒꯗꯧꯔꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯅꯧꯕ ꯇꯤꯝ ꯑꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯔꯤꯖꯟ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯍꯥꯞꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁ꯭ꯃ꯭ꯔꯤꯇꯤ ꯏꯔꯥꯅꯤ ꯔꯥꯖꯁꯊꯥꯟꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯥꯁꯨꯟꯗꯔꯥ ꯔꯥꯖꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯄ꯭ꯂꯕ ꯗꯦꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯁꯇꯤꯁ ꯄꯨꯅꯤꯌꯥ ꯃꯃꯤꯡ ꯄꯟꯕꯗ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯂꯨꯆꯤꯡꯕ ꯁꯨꯗꯥꯟ ꯁꯤꯡ ꯑꯃꯁꯨꯡ ꯔꯥꯝ ꯃꯥꯙꯕꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯍꯟꯒꯗꯧꯔꯤ BJPꯒꯤ ꯃꯤꯈꯜꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯁꯨꯡ ꯕꯦꯛꯋꯥꯔꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯊꯝꯕ ꯃꯔꯤ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯂꯇꯥ ꯎꯁꯦꯟꯗꯤ ꯑꯃꯁꯨꯡ ꯁꯨꯕꯥꯁ ꯕꯔꯥꯔꯥꯁꯨ ꯌꯥꯎꯍꯜꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯃꯦꯆꯤꯟ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯁꯨꯅꯤꯜ ꯕꯟꯁꯜ ꯕꯤꯅꯣꯗ ꯇꯥꯎꯔꯦ ꯑꯃꯁꯨꯡ ꯇꯔꯨꯟ ꯆꯨꯠꯀꯥ ꯊꯧꯗꯥꯡ ꯁꯤꯟꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯨꯅꯤꯜ ꯕꯟꯁꯜ ꯑꯁꯤ ꯒ꯭ꯔꯥꯁꯔꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯗꯦꯚꯂꯞꯃꯦꯟꯠꯇ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕꯒꯤꯗꯃꯛ ꯃꯁꯛ ꯈꯪꯅꯩ ꯕꯤꯅꯣꯗ ꯇꯥꯎꯔꯦ ꯑꯃꯁꯨꯡ ꯗꯤ ꯄꯨꯔꯟꯗꯦꯁꯣꯔꯤ BJPꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯔꯤ EDꯅ ꯕꯤꯔꯂꯥ ꯑꯃꯁꯨꯡ ꯏꯔꯥ ꯐꯥꯏꯅꯥꯟꯁꯀꯤ ꯂꯦꯡꯕ ꯌꯥꯗꯕ ꯄ꯭ꯔꯣꯄꯔꯇꯤ 19 ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯤꯔꯂꯥ ꯏꯝꯄꯣꯔꯤꯌꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯏꯔꯥ ꯐꯥꯏꯅꯥꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯊꯛꯇ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ED ꯏꯝꯐꯥꯜ ꯁꯕ ꯖꯣꯅꯦꯜ ꯑꯣꯐꯤꯁꯅ PMLA ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯑꯦꯛ 2002ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯂꯛꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ ꯀꯣꯇꯤ 3.92 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯂꯦꯡꯕ ꯌꯥꯗꯕ ꯄ꯭ꯔꯣꯄꯔꯇꯤ 19 ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯦ EDꯅ ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯕ ꯂꯦꯡꯕ ꯌꯥꯗꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯒꯤ ꯃꯤꯡꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯉꯥꯛꯇꯅꯤ CID ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ ꯏꯝꯐꯥꯜꯅ IPCꯒꯤ ꯁꯦꯛꯁꯟ 420 ꯑꯃꯁꯨꯡ 120(b)ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄ FIR ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ EDꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯐꯦꯟꯁ ꯑꯁꯤ PMLA 2002ꯒꯤ ꯃꯈꯥꯗ ꯁꯦꯗꯨꯜ ꯑꯣꯐꯦꯟꯁꯁꯨ ꯑꯣꯏ ꯍꯥꯏꯔꯤ EDꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯝꯅꯥꯝ ꯏꯔꯥꯕꯟꯇ ꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤꯡꯅ ꯆꯂꯥꯏꯕ MS ꯕꯤꯔꯂꯥ ꯏꯝꯄꯣꯔꯤꯌꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ MS ꯏꯔꯥ ꯐꯥꯏꯅꯥꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯁꯤꯅ RBI SEBI ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯅ ꯕꯦꯡꯛ NBFC ꯑꯃꯒꯨꯝꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯃꯁꯨꯡ ꯑꯟꯔꯤꯒꯨꯂꯦꯇꯦꯗ ꯑꯣꯏꯕ ꯗꯤꯄꯣꯖꯤꯠ ꯁ꯭ꯀꯤꯝ ꯀꯌꯥ ꯆꯂꯥꯏꯔꯝꯈꯤ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯅ ꯊꯥꯗ ꯆꯥꯗ 3 ꯐꯥꯎꯕ ꯔꯤꯇꯔꯟ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯏꯟꯚꯦꯁꯇꯔ 5,913 ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯣꯇꯤ 253 ꯔꯣꯝ ꯈꯣꯝꯒꯠꯈꯤ ꯂꯣꯟ ꯑꯦꯒꯦꯟꯁ ꯄ꯭ꯔꯣꯄꯔꯇꯤꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯣꯇꯤ 100 ꯄꯤꯔꯝꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯟ ꯊꯨꯝ ꯑꯣꯏꯅ ꯂꯦꯞꯁꯤꯟꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯃꯁꯨꯡ ꯐꯣꯔꯦꯛꯁ ꯏꯟꯚꯦꯁꯠꯃꯦꯟꯠꯇ ꯊꯥꯗꯈꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯥꯡꯗꯅꯕ ꯂꯣꯟ ꯂꯧꯔꯤꯕꯁꯤꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯤꯡꯗ ꯁꯦꯜ ꯗꯤꯗꯀꯤ ꯈꯨꯠꯊꯥꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ EDꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯄꯥ ꯀꯣꯇꯤ 65.5 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯂꯦꯡꯕ ꯌꯥꯗꯕ ꯂꯟ ꯊꯨꯝ 217 ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀꯣꯇꯤ 61.6 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯂꯟ ꯊꯨꯝ 203 2025ꯒꯤ ꯃꯦ ꯊꯥꯗ ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯦ 2025ꯒꯤ ꯖꯨꯟ 6ꯇ ꯁ꯭ꯄꯦꯁꯤꯌꯦꯜ PMLA ꯀꯣꯔꯠꯇ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯗꯨꯅ ꯆꯍꯤ ꯑꯗꯨꯒꯤ ꯑꯥꯒꯁꯠ 19ꯗ ꯀꯣꯒꯅꯤꯖꯦꯟꯁ ꯂꯧꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯆꯠꯊꯔꯤ ꯍꯥꯏꯔꯤ
World Cup yengminaba masel saunarapudagi yotsaina kanbada ama sokle Canada amasung Mexico na punna yumbu oiduna satharakliba FIFA World Cup 2026 ki matching ahing athengbada yengminaba masel phagi tawnarambadagi saunaraktuna amana amada onsinduna yotsaina kanbada miyoi ama soktuna laikanakre thaudo asin hanamidang amasung ngara ayukilonaba nongyai matung pung ahumrom tarakwa da kakseng paji lekai de leiba CESCA club da thokibane hairi soklaba miyoi dagi maming kakseng ning thaulekai dagi yendrambam Dharmadas sahi kutragani apopo laikhidraba wai ibo sawa kawi mahaku makokta yotsaina kaliba miyoi dugi mamingna kakseng khunjai khonang mari phangbadagi pukhrambam Dhruva sahi yankhai manga apopo laikhidraba pi manihar kawi hairi World Cup ki match yenglaba matung Dharmadas na club ki sanglen da tumningai da Dhruva laktuna yotsaina kalabani hairi thaudos da Dharmadas ki ko ki sarukta khara sokudagi kakseng CHC da pukhatuna layangkhe mahaki phibam khudong thibagi wangmada leire hairi Assam Bangladesh ngaukhai paring da irang thokhre hare Assam ki Sribhumi district ki manung sanba Bangladesh ka taina ngaukhai paring da Border Security Force BSF na India da lo ne ada mo ong da sangselakpa Bangladesh ki miyoi khara ngaukhai paring landuna halan khina ba hona bada Bangladesh ki Border Guard Bangladesh BJB ga okhana ki ba loina da sauna mukna khre Sribhumi district ki Bilbari area da thoki ba thaudosi BSF na Bangladesh ki miyoi sing asi halan khina bo hona bada BJP na hariba miyoi sing asi sanglakpa yaroi hana thengbadagi thoki bane BJP ki maikai dagi loudspeaker sijinaduna BSF ta nakhoina sathariba thong asi lone yada mo ongda sathabane garigumba napu da Bangladesh ki lamda miyoi sing asi tansilaklabade BJP na open fire torokpa yai hana akanba section wa thamlakhe thaudosina Sribhumi district ta laiba miyamda nungnangba puhan khe haire Army ki truck lokha da onthabada person ama Sire ani Sokle hare Arunachal Pradesh ki West Kameng district National Highway 13 dagi Army ki truck ama lokha da onthabagi thodokta Indian Army ki person ama Sire amasung atopa person ani sathina Sokle hare agency ki pauna phongdoropada thodosi Army person sing puduna lakwa 35 suba Sikh Light Infantry ki truck ama control mangduna kunthra suba Sasantra Simabal SSB battalion ki PT ground ga naknana leiba lambi ki sarukta ki onthakibane thodok thokhra matung rescue operation sathabada person ayamba ka hena soktuna leram ki adu person amadi thodok thokpam da siram ki haire NET ki wathok loidrangai Maharashtra ki TET exam ki question paper leak oiraktuna irang thokhre haire Mamang thagi ahum da pangthokiba NET UG 2026 ki question paper leak oiraktuna leibasida mahiroi amadi nahakyana kanamo ongda khongjang sang silingai da Maharashtra ki teacher eligibility test TET da question paper leak oirakpadagi candidate singna irang horakhre amasung opposition party singna Maharashtra lengak pariba BJP da onsinduna akanbo wafam kya thamkhre NET ki question paper leak oibagi matangda Union Education Minister Dharmendra Pradhan pham thadok triba karigino amasung Union lengak na texak pudriba karigino haiba pendaba phongdok naraklingai Maharashtra ki BJP lengak na loba TET da question paper leak oirakhiba sina khoisaunaraba pohalaba candidate sing amasung opposition party singna lebasida question paper leak oidaba public exam leiram khigatra haina wahang taukhre